American dollar amaga aikoigi Indian rupee 90 ga manakre amadi India da sanagi mamalasi aduki matik tangkre haibagi pawasi miyamna su tabiram lagani adubu masida hena angakpa oiribadi aikoigi inflation asisu low oiri thaugi mamalasisu sang chapchana leiri aduga aikoigi GDP growth asisu strong oina leiri matau karamna Indian rupee gi value asi asuk sang nemli banu haibasi gi matangda wahang oiri ngasigi aigi video sida aikoigi Indian rupee gi value asi hanthabagi maramsing haibadi gold imports tauba massive dollar outflows ki oiba India amadi USA gi trade deal asi delay oirakpana aikoida mangjaba amadi Reserve Bank of India RBI gi silent spectator approaching asina matau karamna rupee gi value asi hanthahanba haibadu khangminasi yengminasi hawkhiba October tha sida matau karamna Indian economy gi turning point ama oirakhibano haibadu khangminasi loinana Indian rupee asigi value asi hanthahanba asina aikhoida kari khanghalli haibadu yengminasi amasung masina asoba psychological level da India gi financial market singda nungnangba amadi poghalli aikhoina hauji khangi madudi India gi economy asi hiram kaya marumda yamna strong oiraga chatli masigi khudam kharadang pallabada haujik laibak asida low inflation oi high GDP growth oi thaugi mamal asi sang chapchana leiri aduga masina matau karamna Indian rupee gi value asi asuk sang hanthari bano haibasini masina mayak sengna takle madudi aikhoi asi hiram kharada strong oirabasu atopa hiram kaya amada yamna sotharaga leiri haiba asi mayak sengna takli aduna haujik masigi aronba hidden problem sing khara mathang manau naina khangminasi ahanmada aikhoina khangba yaba asina mamangdasu panjakre madudi kari maramgi damakta aikoigi India gi economy India gi senthumgi phibam asi yamna strong oiringai marak asida Indian rupee gi value asi hanthari banu haibasini masigi paukhum masi laktringai da India gi economy da inflation gi matang da khara khangmina hausi inflation haibadi goods amasung service sing asigi rate increase torakpa sibuni isam samna potsai gi mamal asi hengalakpa asini aduga haujik thaugi mamal asi low oi hairiba asina takpadi India na thau leiriba asi ahongba mamalda atopa leibaktagi lei hairibani inflation gi sang asina 1% gi makhada oibana potsai gi mamal asi low oi khudam oina hairabada inflation asi 10% oiba taragadi potsai gi mamal sing adu yamna thuna hengatli haina takpani aduga masi karigumba kanda inflation gi sang asi 5% da oiba taragadi potsai gi mamal adu medium speed ta chatli haibadu ta'i aduga 1% oiba taragadi potsai gi mamal sing adu yamna tapna hengatli haibani aduga karigumba kanda inflation gi rate asi 0% da leiba taragadi potsai gi mamal sing adu previous year ga chap manana lei haiba asi takli adubu hojik mayam gi wakhalda inflation asi negative ti chatabra haina soidanamaki wahang ama hangningba phauramgani masi tasengna haiba taragadi inflation asibu negative chatpa matangda masibu deflation hairaga su khangnei masida posai singi mamal asi asuki matik hanna leirambadagi yamna hanthari hairibani maram asina inflation gi rate asi 1% da leiba taragadi posai gi mamal sing asi hengatre helabasu yamna pikpa sangda haibadi 0 ga manare hairibani matau asum tauna leibak amada low inflation oiba asina takpadi leibak adugi economy adu strong oina lei haibagi khudamni asum tauna leibak amagi economy adu strong oiba taragadi leibak tugi currency gi value adusu strong adumak oiri haibadusu utli adubu nakallamaromda India gi GDP growth asi 8.2% growth oibana India gi economy asi strong oina thambada mateng pangi maram asi leibana Indian rupee gi value asi mapangal kanna thammangam libani adubu masi phana kanna khonaba taragasu Indian rupee gi value asi hantharakli masigi maram sing asidi ahanbada khwaidagi maru oina foreign investor sing asina India da thadaramba paisa sing adu lauthokhiba ani suba asina USA amadi India leibak ani sigi hojik phawbagi oina trade ki matangda trade ki lamda yasinaba amata puraktri ahum suba sina import ki chang asi atuki matik wangba maru oina sana kaya ama mapalamdagi pusilakpa mari suba asina Reserve Bank of India RBI na mieng amata sangsindaba haibadi RBI na dollar reserve kaya ama sizinaduna rupee gi value asi control tawraga thamba yai
ꯃꯁꯤꯅ ꯇꯥꯛꯄꯗꯤ RBIꯅ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯍꯟꯊꯔꯛꯄ ꯑꯁꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯗꯣꯂꯔꯁ ꯀꯌꯥ ꯑꯃ ꯃꯥꯔꯀꯦꯠꯇ ꯌꯣꯟꯊꯣꯛꯇꯨꯅ ꯔꯨꯄꯤꯁ ꯑꯣꯏꯅ ꯂꯩꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯗꯣꯂꯔꯒꯤ ꯁꯄ꯭ꯂꯥꯏ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ RBIꯅ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯇꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯗꯣꯂꯔꯁꯨ ꯁꯦꯜ ꯑꯃꯠꯇ ꯇꯧꯗꯦ, ꯔꯨꯄꯤꯁꯨ ꯂꯩꯗꯅ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯍꯟꯊꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯗꯣꯂꯔ ꯑꯥꯎꯠꯐ꯭ꯂꯣꯁ ꯍꯥꯏꯕꯗꯤ ꯐꯣꯔꯦꯟꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯕ ꯑꯁꯤꯅꯤ꯫ ꯐꯣꯔꯦꯟ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯟꯚꯦꯁꯇꯔꯁꯤꯡ ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯔ ꯀꯌꯥ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯊꯥꯗꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯀꯨꯞꯊꯅ ꯄꯜꯂꯕꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯡꯗ, ꯏꯟꯗꯤꯌꯟ ꯀꯝꯄꯦꯅꯤꯁꯤꯡꯗ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯕꯣꯟꯗꯁꯤꯡꯗ ꯕꯥꯌꯔꯁ ꯑꯃ ꯑꯣꯏꯅ ꯑꯦꯛ ꯇꯧꯗꯨꯅ ꯄ꯭ꯔꯣꯐꯤꯠꯀꯤꯗꯃꯛꯇ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ FPIꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯁꯦꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯊꯥꯗꯈꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯣꯝ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯟꯗꯤꯌꯟ ꯁꯤꯌꯔꯁꯤꯡ ꯑꯁꯤ ꯁꯦꯜ ꯇꯧꯗꯨꯅ ꯗꯣꯂꯔꯁꯇ ꯑꯃꯨꯛ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯣꯂꯔꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯇꯦꯛ ꯑꯥꯎꯠ ꯇꯧꯕ ꯃꯇꯝꯗ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯑꯃꯨꯛ ꯍꯟꯊꯔꯤꯕꯅꯤ꯫ ꯐꯣꯔꯦꯟ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯃꯥꯔꯀꯦꯠꯇꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯨꯄꯤꯁ 1.2 ꯂꯥꯛ ꯀꯔꯣꯔꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥꯅꯤ꯫ ꯐꯣꯔꯦꯟ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯄꯩꯁꯥ ꯊꯝꯕ ꯄꯥꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯄ꯭ꯔꯣꯐꯤꯠ ꯑꯁꯤ ꯐꯖꯅ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯕ꯭ꯔꯥꯖꯤꯜ, ꯖꯄꯥꯟ, ꯁꯥꯎꯊ ꯀꯣꯔꯤꯌꯥ, US ꯇꯦꯛ ꯁ꯭ꯇꯣꯛꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯑꯋꯥꯡꯕ ꯄ꯭ꯔꯣꯐꯤꯠꯁ ꯔꯤꯇꯔꯟ ꯇꯧꯕ ꯉꯝꯕꯗꯒꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ, ꯄ꯭ꯔꯣꯐꯤꯠ ꯍꯦꯟꯅ ꯐꯪꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒ ꯃꯥꯟꯅꯅ ꯒꯨꯗ ꯔꯤꯇꯔꯟꯁꯤꯡ ꯑꯁꯤ ꯄꯤꯔꯛꯇꯕꯗꯒꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯗꯣꯂꯔꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯣꯂꯔꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯟꯗꯤꯌꯟ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤꯁꯨ ꯋꯤꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯏꯟꯗꯤꯌꯟ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯑꯁꯤ US ꯗꯣꯂꯔ 52 ꯕꯤꯂꯤꯌꯟꯗ ꯍꯟꯊꯔꯛꯂꯤ꯫ ꯃꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯀꯔꯦꯟꯁꯤ ꯀꯌꯥ ꯑꯃ ꯁꯦꯚꯤꯡ ꯇꯧꯕ ꯑꯁꯤꯕꯨꯅꯤ꯫ ꯃꯔꯨ ꯑꯣꯏꯅ US ꯗꯣꯂꯔꯁꯤꯡ ꯑꯁꯤ RBIꯅ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯟꯗꯤꯌꯥꯅ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯊꯝꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯀꯔꯦꯟꯁꯤꯁꯤꯡ ꯑꯁꯤ ꯏꯝꯄꯣꯔꯠ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯕꯗ ꯃꯔꯨ ꯑꯣꯏꯅ ꯊꯥꯎ, ꯃꯦꯁꯤꯅꯔꯤ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯅꯁꯨ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯃꯦꯅꯦꯖ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯁꯤꯈꯛ ꯅꯠꯇꯅ ꯏꯃꯔꯖꯦꯟꯁꯤ ꯁꯤꯆꯨꯑꯦꯁꯟ ꯍꯥꯏꯕꯗꯤ ꯋꯥꯔ, ꯒ꯭ꯂꯣꯕꯦꯜ ꯀ꯭ꯔꯥꯏꯁꯤꯁ, ꯑꯣꯏꯜ ꯁꯣꯛꯀꯤ ꯃꯇꯥꯡꯗ ꯃꯁꯤꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯏꯃꯔꯖꯦꯟꯁꯤ ꯗꯣꯂꯔ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯣꯏꯅ ꯑꯦꯛ ꯇꯧꯔꯤ꯫ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯑꯁꯤ US ꯗꯣꯂꯔ ꯕꯤꯂꯤꯌꯟ 52ꯗ ꯍꯟꯊꯔꯦ ꯍꯥꯏꯕ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯗꯣꯂꯔꯁ ꯀꯌꯥ ꯑꯃ ꯁꯦꯚ ꯇꯧꯔꯒ ꯊꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯁꯦꯚꯤꯡ ꯑꯗꯨꯕꯨ ꯂꯥꯁꯠ ꯃꯟꯊ ꯈꯔꯗ US ꯗꯣꯂꯔ ꯕꯤꯂꯤꯌꯟ 52ꯒꯤ ꯆꯥꯡꯗ ꯍꯟꯊꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯣꯂꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯁꯤꯜꯂꯛꯇꯕ ꯑꯁꯤꯗꯒꯤ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨꯗ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ RBIꯅ ꯗꯣꯂꯔ ꯔꯤꯖꯥꯔꯚ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯔꯤꯖꯥꯔꯚ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ RBIꯅꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯐꯣꯔꯦꯟ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯁꯤꯅ ꯏꯟꯚꯦꯁꯠꯃꯦꯟꯠ ꯑꯁꯤ ꯂꯧꯊꯣꯛꯈꯤꯕꯅ ꯗꯣꯂꯔꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯋꯔ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯑꯣꯏꯔꯤꯃꯈꯩꯗꯤ ꯂꯋꯔ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯔꯝꯗ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠ ꯑꯁꯤ ꯔꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤꯅꯤ꯫ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯄꯣꯠ ꯂꯩꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯄꯣꯠ ꯌꯣꯟꯕꯗꯒꯤ ꯆꯥꯡ ꯍꯦꯟꯕ ꯑꯁꯤꯅꯤ꯫ ꯁꯝꯅ ꯄꯣꯠ ꯂꯩꯕꯅ ꯍꯦꯟꯕ, ꯌꯣꯟꯕꯅ ꯋꯥꯠꯄ ꯑꯁꯤꯕꯨꯅꯤ꯫ ꯃꯁꯤꯗ ꯏꯝꯄꯣꯔꯠ ꯇꯧꯕ ꯑꯁꯤꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯒꯤ ꯆꯥꯡ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯅ ꯗꯣꯂꯔ ꯑꯁꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯒ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯍꯟꯊꯔꯛꯏ꯫ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯄꯣꯔꯠꯀꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ 11.8%ꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄꯣꯠ ꯌꯥꯝꯅ ꯌꯣꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯁꯨ ꯗꯣꯂꯔ ꯌꯥꯝꯅ ꯇꯥꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯦꯛꯁꯄꯣꯔꯠꯀꯤ ꯚꯦꯂ꯭ꯌू ꯑꯁꯤ ꯍꯟꯊꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ USAꯅ ꯏꯟꯗꯤꯌꯥꯗ
30% gi tariff impose tawsinkhibadagini Americana Indian goods mayam amada extra 30% tax thammi masiki maramdi Indian product sing asi USA da expensive oirakpadagini US buyer singnasu Indian product laibagi sang asi hantharakpa asina USA da export tawbagi sang asi hanthari panba yabadi America hariba laibak asi malen prithibigi oina khwaidagi chauraba market oibana India gi su khwaidagi chauba market oiribani adubu laibak thibadagi export ki value asi hiram kaya amada hurt tawhalli ani subasidana global demand market asi slow down oirakpa countries ayambana pot laibagi sang asi su hantharakpa masigi maramdi malemgi oina economy asi sang amada hantharakli India da maru oina export ki sector sing asida sokhallaba sing adudi engineering goods gems and jewelry chemicals textile ready made garments oil export sing asini akala maromda sector sing asidagini India gi export income oiriba asi masina maram oiraga total export failure oirakli hauji oina export ta electronic goods khaktani 20% da hengatliba asi khudam oina mobile phone component laptop charger gi parts sing asitani India gi mobile phone manufacturing asinani electronic lamda strongly oina support tawriba asi masigi sector asina atopa sector singda hantharakliba asidi menma ngammanate import ki sang asi 16.6% da hengalai khudam oina pallabada gold oil electronics machinery chemicals asina singbasing asini ningsingba yabadi hawkhiba October thada goods henna India na atopa laibak singdagi import tawduna previous year dagi 16.6% da helaga chatli masina khwaidagi wangba oina US dollar 76.1 billion da record tawkhi masina su dollar wangkhathanbada amasung rupee asi hanthahanbada mateng chauna pangli 2025 ki October thada US dollar 14.2 billion oiribani maramaduna 3 times henduna khwaidagi wangba value oiri masina pressure ama piduna India na gold gi value asi dollar da piba takhiba asini India asi miyamna khangnaribani madudi sana asibu yamna pamjaba lamdam amani haiba asi Manipur da su madu mangai sana asi aduki matik pamba laibak oi India gi oina festival gi season da haibadi October dagina November tha phauba asida Diwali gumba amasung luhong khongdong ba kaya mana asigumlaba festival kaya asi leibana maram oiraga hairiba masigi matam asida sana mayam ama demand lei sana mayam ama leinaribani masina su gold gi demand asi aduki matik hengatli haiba tare gold gi price asi India da gram tara da lupa lakh amaga lising kunipan oi gold gi price asi leptana hengalakpa asina maram oiraga investor sing asina gold asi mamal asi hengalakani haiduna leisinduna thammi masina su hena gold gi demand asi hengalakpada natana import ki sang asi su wanglibani masina rupee gi value da hena mayeng taba ama haibadu oi gold asi aikhoina leiba matamda American dollar da paisa asi thiribani masigi su mathakta India na gold asi mamal atangma matamda ka henna import tawsinba asina maram oiraga American dollar gi mathau taba asi hengalai masina maram oiraga Indian rupee gi value asidi hantharai masina maram oiduna amuk gold import asina rupee gi value asi weak ohelakpa asida saruk yari mari suba asina USA ga India ga housing phawbagi oina trade ki lamda sabsaba yanaba amata puraktri masina lairiba market sing asida su akiba phawhalli makoida trade deficit asi hengalakadra USA da export tawbagi sang asi hantharakadra tariff sing asi increase tawrakadra haibagi akiba kaya amasu lairi masigi uncertainty asi laibana investor sing nasu India dagi yamlaba paisa sing asi invest tawba asi toktuna lawthokhibani mathangda Reserve Bank of India RBI na rupee gi value asi hantharakpa matamda masi thingdriba karigino haiba asini export singi matung innadi RBI na rupee gi value asi tapna hantarahanduna export asi competitive henna oihalli masigi maramdi USA na 30% tariff impose tawbada aikhoi gi weak oirakpa rupee asina henna Indian exporter sing asida slightly oina kanaba pibadagini aduga masida aikhoina hangba yaba wahangdi RBI na masida kari maramgi damakta tuminna leisilibano haibasigi matangni masigi maramdi karigumba RBI na dollar asi mayam ama
ꯁꯦꯜ ꯇꯧꯗꯨꯅ ꯔꯨꯄꯤ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯣꯔꯦꯛꯁ ꯔꯤꯖꯥꯔꯚ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯊꯍꯟꯕ ꯑꯁꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ RBIꯒꯤ ꯐꯣꯔꯋꯥꯔꯗ ꯕꯨꯛ ꯑꯁꯤꯁꯨ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯅꯦꯒꯦꯇꯤꯚꯇ $74 ꯕꯤꯂꯤꯌꯟꯗ ꯂꯩꯕꯅ ꯗꯣꯂꯔ ꯁꯦꯞ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ RBIꯅꯁꯨ ꯑꯟꯁꯇꯦꯕꯜ ꯑꯣꯏꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯨꯅ ꯈꯨꯠ ꯊꯥꯖꯤꯟꯗ꯭ꯔꯤꯕꯅꯤ ꯔꯨꯄꯤꯒꯤ ꯚꯦꯜꯌꯨ ꯑꯁꯤ ꯍꯟꯊꯔꯛꯄ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯂꯤ ꯏꯝꯄꯣꯔꯇꯔꯁꯤꯡꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯃꯦꯁꯤꯅꯔꯤ ꯒꯣꯜꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ ꯑꯦꯛꯁꯄꯣꯔꯇꯔꯁꯤꯡꯗ ꯃꯁꯤꯅ ꯑꯅꯦꯝꯕ ꯆꯥꯡꯗ ꯀꯥꯟꯅꯕ ꯐꯪꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕꯗꯗꯤ ꯗꯣꯂꯔꯗꯅꯤ ꯐꯪꯉꯤꯕ ꯑꯁꯤ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯄ ꯌꯥꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯝꯄꯣꯔꯇꯦꯗ ꯒꯨꯗꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯦꯟꯁꯤꯞ ꯑꯣꯏꯕ ꯍꯦꯜꯂꯛꯏ ꯔꯨꯄꯤꯒꯤ ꯚꯦꯂꯨ ꯍꯟꯊꯔꯛꯄ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯃꯔꯥꯏꯕꯛ ꯑꯁꯤ ꯀꯔꯤꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ USA ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯑꯊꯨꯕꯗ ꯂꯦꯞꯊꯣꯛꯄ ꯑꯅꯤꯁꯨꯕꯗ ꯒꯣꯜ ꯏꯝꯄꯣꯔꯠ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯟꯊꯔꯛꯇꯨꯅ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯑꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯍꯨꯝꯁꯨꯕꯗ ꯒ꯭ꯂꯣꯕꯦꯜ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯄ꯭ꯔꯥꯏꯁꯇ ꯑꯍꯣꯡꯕ ꯂꯩꯔꯛꯄ ꯃꯔꯤꯁꯨꯕꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯅꯠꯇ꯭ꯔꯒꯅ ꯋꯤꯛ ꯑꯣꯏꯔꯛꯄ ꯃꯉꯥꯁꯨꯕꯗ ꯑꯃꯦꯔꯤꯀꯥꯟ ꯗꯣꯂꯔ ꯑꯁꯤ ꯋꯤꯛ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯛꯄ ꯑꯁꯤꯗꯒꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯑꯁꯤꯅ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯗꯨꯗꯤ ꯔꯨꯄꯤꯒꯤ ꯚꯦꯂ꯭ꯌꯨ ꯍꯟꯊꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯁꯣꯟꯕꯒꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇꯔꯅꯦꯜ ꯁꯣꯛꯁ ꯃꯌꯥꯝ ꯑꯃ ꯁꯦꯝ ꯇꯥꯏꯝꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯕꯗꯒꯤꯅꯤ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯦꯛꯁꯄꯣꯔꯠ ꯀꯣꯂꯥꯞꯁ ꯇꯧꯔꯛꯄ ꯒꯣꯜ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄ꯭ꯂꯣꯗꯦꯠ ꯇꯧꯔꯛꯄ ꯐꯣꯔꯦꯟ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯃꯅꯤ ꯄꯨꯜ ꯑꯥꯎꯠ ꯇꯧꯈꯤꯕ USAꯒ ꯏꯟꯗꯤꯌꯥꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃꯠꯇ ꯇꯧꯗꯕ ꯑꯃꯁꯨꯡ RBIꯅ ꯈꯔ ꯑꯦꯒ꯭रेसिቭ ꯑꯣꯏꯅ ꯔꯨꯄꯤꯒꯤ ꯗꯤꯐꯦꯟ ꯇꯧꯗꯕ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯟ ꯔꯨꯄꯤ ꯑꯃꯒ $90ꯒ ꯃꯥꯟꯅꯔꯛꯄ ꯑꯣꯏꯍꯜꯂꯛꯏ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯁꯣꯜꯕ ꯇꯧꯒꯗꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ US ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯗꯤꯜ ꯑꯁꯤ ꯐꯤꯅꯤꯁ ꯑꯣꯏꯊꯣꯛꯄ ꯑꯁꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯒꯣꯜ ꯏꯝꯄꯣꯔꯠ ꯑꯁꯤ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯤꯛ ꯑꯣꯏꯅ ꯂꯩꯈꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇ꯭ꯔꯣꯡ ꯊꯨꯅ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯂꯥꯛꯏ ꯃꯁꯤꯅ ꯂꯥꯛꯀꯗꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯍꯣꯡꯕ ꯀꯌా ꯑꯃ ꯂꯥꯛꯂꯕ ꯌꯥꯏ